ꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅꯥꯏꯗꯕ ꯈꯜꯂꯤꯕ ꯃꯈꯩ ꯂꯣꯏꯈꯟꯗꯕ ꯅꯧꯅ ꯈꯣꯡꯗꯥꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯖꯕ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯆꯕ ꯊꯧꯔꯝ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯅꯣꯡꯊꯣꯝꯕꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ 9 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ ꯊꯧꯔꯝ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯗꯝꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ ꯊꯧꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯔꯦ ꯉꯁꯤ ꯏꯪ ꯀꯨꯝꯖꯥ 2023 ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ 13 ꯁꯪꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯑꯄꯨꯟꯕ ꯄꯣꯔꯣꯝꯂꯦꯟ ꯃꯔꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ 265 ꯀꯤ ꯃꯈꯥꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 68 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 68 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯧꯈꯠꯆꯔꯤ ꯁꯩꯔꯦꯡ 5ꯈꯛ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 68 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯗ ꯂꯩꯕꯤꯔꯤꯕ ꯁꯥꯍꯤꯇ꯭ꯌ ꯚꯨꯁꯟ ꯑꯃꯗꯤ ꯂꯥꯏꯁ꯭ꯔꯝ ꯆꯤꯟꯊꯥꯡ ꯒꯣꯜꯗ ꯃꯦꯗꯦꯂꯤꯁꯠ ꯑꯣꯖꯥ ꯂꯥꯏꯔꯦꯟꯂꯥꯛꯄꯝ ꯁ꯭ꯔꯨꯇꯤ ꯀꯨꯃꯥꯔꯒꯤ ꯁꯩꯔꯦꯡ ꯁꯖꯤꯕꯨ ꯅꯪꯒꯤ ꯁꯩꯔꯦꯡ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯀꯃꯜ ꯏꯁꯥꯃꯛ ꯁꯖꯤꯕꯨ ꯅꯪꯒꯤ ꯁꯩꯔꯦꯡ ꯁꯖꯤꯕꯨ ꯅꯪꯗꯤ ꯏꯆꯝ ꯆꯝꯕ ꯊꯥꯆꯠ ꯑꯃꯒꯤ ꯃꯃꯤꯡꯇ ꯅꯠꯇꯦ ꯅꯪꯒꯤ ꯅꯊꯥꯗ ꯂꯤꯔꯣꯟꯅ ꯂꯩꯔꯤ ꯇꯥꯏꯕꯪ ꯑꯩꯈꯣꯏꯒꯤ ꯃꯨꯠꯅꯥꯏꯗ꯭ꯔꯕ ꯋꯥꯔꯤꯁꯤꯡꯒꯨꯟ ꯂꯥꯡꯕ ꯆꯛꯀꯤ ꯀꯨꯝꯁꯤꯡꯅꯗꯤ 3,382 ꯅꯣꯡꯗ ꯂꯥꯏ ꯄꯥꯈꯪꯕꯒꯤ ꯀꯨꯝꯁꯤꯡ 92 ꯅꯣꯡꯃ ꯄꯥꯟꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯁꯪꯂꯦꯟ ꯑꯃꯇꯗ ꯐꯝꯃꯤꯟꯅꯈꯤꯕꯅꯤ ꯂꯥꯏꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯀꯨꯝꯖꯥ ꯑꯍꯥꯟꯕ ꯅꯪꯒꯤ ꯅꯊꯥꯗ ꯁꯤꯡꯍꯥꯞ ꯁꯤꯡꯈꯥꯛꯈꯤꯕꯒꯤ ꯌꯥꯏꯐ ꯊꯧꯔꯝ ꯄꯤ ꯄꯥꯕꯨ ꯇꯥꯟꯐꯪꯅ ꯆꯥꯛꯍꯣꯡ ꯐꯤ ꯍꯣꯡꯗꯨꯅ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯅꯕ ꯃꯤꯄꯨꯛ ꯃꯔꯥ ꯇꯞꯅ ꯂꯩꯄꯥꯟꯅꯕ ꯇꯍꯟ ꯈꯪꯍꯟꯈꯤꯕꯅꯤ ꯂꯩꯄꯥꯛ ꯁꯤꯟ ꯊꯨꯡꯅ ꯁꯖꯤꯕꯨ ꯅꯪꯗꯤ ꯁꯖꯤꯅ ꯃꯆꯤ ꯄꯨꯗꯣꯛꯄ ꯊꯥꯅꯤ ꯅꯪ ꯂꯥꯛꯂꯦ ꯇꯥꯕꯗ ꯎꯄꯥꯜ ꯊꯛꯀꯤ ꯑꯀꯪꯕ ꯇꯤꯡꯊꯧꯅ ꯂꯦꯡ ꯂꯦꯡ ꯆꯠꯂꯛꯂꯤ ꯅꯪꯕꯨ ꯑꯣꯛꯆꯒꯦ ꯈꯟꯅ ꯃꯔꯨ ꯀꯣꯛꯂꯨꯔꯕ ꯂꯕꯨꯛ ꯂꯝꯍꯥꯡ ꯃꯔꯥꯡ ꯍꯧꯔꯤ ꯅꯪ ꯂꯥꯛꯂꯦ ꯇꯥꯕꯗ ꯁꯩꯊꯥꯔꯤ ꯆꯦꯛꯂꯥꯁꯥ ꯀꯌꯥꯅ ꯂꯦꯞꯄ ꯂꯩꯇ ꯁꯖꯤꯕꯨ ꯅꯪꯒꯤ ꯁꯩꯔꯦꯡ ꯅꯨꯡꯁꯤ ꯂꯣꯔꯕ ꯈꯣꯟꯖꯦꯜꯗ ꯁꯥꯔꯤ ꯖꯒꯣꯏ ꯊꯦꯛꯀ ꯊꯦꯛ ꯅꯧꯒ ꯅꯧ ꯈꯨꯊꯦꯛ ꯍꯩꯕꯤ ꯇꯥꯟꯊꯥ ꯐꯕꯤ ꯆꯦꯛꯂꯥꯅ ꯑꯗꯨꯅ ꯍꯦ ꯁꯖꯤꯕꯨ ꯀꯨꯕꯤꯔꯝꯃꯨ ꯇꯥꯏꯕꯪ ꯑꯄꯪꯕꯁꯤꯡꯕꯨ ꯄꯤ ꯄꯥꯕꯨ ꯇꯥꯟꯐꯪꯅ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯅ ꯃꯤꯄꯨꯛ ꯃꯔꯥ ꯇꯞꯅ ꯂꯩꯄꯥꯟꯕ ꯉꯝꯕ ꯃꯇꯤꯛ ꯃꯉꯝ ꯌꯦꯟꯕꯤꯔꯝꯃꯨ ꯂꯣꯏꯖꯔꯦ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 68 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜꯗ ꯂꯩꯕꯤꯔꯤꯕꯤ ꯃꯦꯗꯥꯝ ꯖꯤ ꯁꯣꯔꯣꯖꯤꯅꯤꯒꯤ ꯁꯩꯔꯦꯡ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ
seireng asibu pathoktuna tahanbiribi Madam G. Sarojini Masamak. In ahamba matada seireng ubu masari. Lembira riba kwat puna mapuso ina kwat puna masari. Aigi seireng gi mamina langan pira. May day lay may imani Hajaraba Shaktambu. Behold sawa miyoy kaya sanglak duna kudum sanlaba konarido. Mapam kuding singkong singyada arep akam laitana nongay bom to sizid na duna imani Shaktam kainaba thauran dito. Adugo may day lay magi mapari mamum kaya na imagi tubum na masuhalloy Hajaraba Shaktam kahalloy haiduna ayuk nungtin numidang saba thakpak khangdana ahing minchen khangduna singkhong singyada ngapli imagi Shaktam thauna pharaba mapari kaya imagi damak thawai na pontha oikhido he thauna pharaba maitai naimagi mapari mamom sing nakhoi punam makna theplam muko imagi langam phira. APM Lairembi channel na pangthok chariba saireng isi aibati si thauramasi humputara tere chuba tangkakki saireng pathokpagi thauramasida ahum suba saireng wana lokat chere Assam gi hojai kobalamdam gi amtola kulenda laibiribi khoirom ongbi phamdom ningol corona gi saireng mitei phijol haina mingtholaba saireng ase saireng asibu pathoktuna tahan biribi khoirom ongbi phamdom ningol corona masamak ahanba maktada lairengbi channel bu tabiriba miyam punangmakpu khuramjari lanthokjari aigi saireng asigi mamingdi mitei phijol ningthi jaida malemgi jati singdagi athoi bini moirang phi mitei phijolni Maitai Fijol Singdi magi Thabak Thorom Kayada Tongalido Mafam Matamgi Oina Setlido Mamangai Manipur Lamdamda Moirang Kauba Mafamda Leiba Loktak Lairenbigi Patyaida Ipudo Pakangbana Phagolakhiba Ipudo Pakangbagi Maya Adubu Moirangi Miyamna Mayek Haptuna Moirang Phi Oina Puthokhi Moirangdagi puthokhiba phibu moirang phi oina mingthonki ngasi phawa miyamna khangnari moirang phi punamak-tagi ningthibini malengi miyamna moirang phibu nongmagi pamnaba hengalakli moirang phi leitengliba maitei chanudi atopa sagaigi chanu singdagi hena thoina ningthibi chanuni phige phijol moirang phijol maitei chanu singna khoida jaba phijolni maitei phijolbu malemna khangnari phajabagi ngomkhai leitabi phijolni loijare aigi sareng APM Lairembi channel na pangthok chariba saireng isi aibati si thauramasi humputara tere chuba tangkakki saireng pathokpagi thauramasida mari suba saireng oina lokat chere Imalaipak Manipur gi Yumnam Huidrom Mayai Lekaida Laibiribi Madam Tesmala Oinamgi saireng Wakchingi Ulen haina mingtholaba saireng asibu pathoktuna tahan biribi Madam Tesmala Oinam Masamak APM Lairembi channel bu tabiriba khwai khibik punamakpu ahanba maktada Tesmala Oinamna koknona khurumjari aigi sairengi maming Wakchingi Ulen hada banthau nusiba inglaba ulel laksida khajin bidraba phalang mompak yaudraba kangthon khajin bidraba phalang mompak yaudraba kangthon sanglaba samlang kakpidraba koi sanglaba samlang kakpidraba koi kana leijadaba amagum angaubagum pangkhak oiraba
ꯑꯉꯥꯎꯕꯒꯨꯝ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯅꯥꯗꯣꯝ ꯇꯨꯃꯤꯟ ꯂꯩꯍꯧꯕꯗꯣ ꯃꯤꯠꯅꯁꯨ ꯎꯗ ꯅꯥꯅꯁꯨ ꯇꯥꯗ ꯃꯤꯠꯅꯁꯨ ꯎꯗ ꯅꯥꯅꯁꯨ ꯇꯥꯗ ꯈꯜꯂꯝꯒꯅꯤ ꯀꯔꯤꯕꯨ ꯄꯟꯊꯧꯗꯣ ꯃꯤꯑꯣꯏꯕꯕꯨ ꯂꯥꯟꯗꯕ ꯉꯝꯕ ꯌꯥꯎꯕ꯭ꯔꯅꯤ ꯁꯣꯏꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯏꯟꯊꯣꯛꯄꯤꯔꯦ ꯄꯨꯟꯁꯤꯒꯤ ꯅꯍꯥꯛꯄꯨ ꯍꯥꯏꯖꯔꯕꯁꯨ ꯉꯝꯖꯗ ꯀꯅꯥꯗꯁꯨ ꯀꯥꯎꯕ꯭ꯔꯅꯦ ꯅꯈꯣꯏꯁꯨ ꯑꯣꯏꯔꯛꯀꯅꯤ ꯑꯍꯟ ꯍꯥꯏꯅꯕꯗ ꯏꯃꯥ ꯏꯄꯥꯁꯦ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯤ ꯑꯗꯨꯕꯨ ꯃꯇꯝꯁꯤ ꯇꯥꯏꯑꯣꯟꯅꯈ꯭ꯔꯦ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯕ ꯅꯃꯣꯝꯅ ꯈꯣꯡꯗꯣꯏꯔꯛꯂꯕꯁꯨ ꯃꯐꯝꯗꯨꯗ ꯃꯥꯡꯒꯣꯟꯒꯤ ꯆꯨꯔꯤ ꯇꯥꯐꯝꯗ ꯊꯥꯡꯂꯛꯈꯤꯕꯅꯤ ꯈꯣꯡꯊꯥꯡ ꯂꯨꯝꯅ ꯃꯥꯡꯒꯣꯟꯒꯤ ꯆꯨꯔꯤ ꯇꯥꯐꯝꯗ ꯊꯥꯡꯂꯛꯈꯤꯕꯅꯤ ꯈꯣꯡꯊꯥꯡ ꯂꯨꯝꯅ ꯀꯔꯝꯅꯕꯨ ꯂꯦꯝꯂꯝꯒꯕ ꯄꯟꯊꯧꯗꯣ ꯋꯥꯛꯆꯤꯡꯒꯤ ꯎꯂꯦꯜꯂꯛꯁꯤꯗ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯁꯩꯔꯦꯡ ꯂꯣꯏꯖꯔꯦ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 68 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ 5ꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯒꯤ ꯑꯝꯇꯣꯂꯥ ꯈꯨꯂꯦꯟꯗ ꯂꯩꯕꯤꯔꯤꯕ ꯈꯨꯟꯅꯥꯏ ꯊꯧꯃꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯃꯪꯒꯣꯜꯒꯤ ꯃꯄꯥꯔꯤ ꯑꯍꯟ ꯅꯣꯡꯊꯣꯝꯕꯝ ꯃꯥꯏꯄꯥꯛꯁꯅꯥꯒꯤ ꯁꯩꯔꯦꯡ ꯈꯦꯠꯅꯕ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯕꯤꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯃꯥꯏꯄꯥꯛꯁꯅꯥ ꯃꯁꯥꯃꯛ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯈꯦꯠꯅꯕ ꯃꯄꯨꯅ ꯁꯦꯝꯕ ꯇꯥꯏꯕꯪꯅꯤ ꯑꯃ ꯑꯃꯒ ꯃꯥꯟꯅꯍꯟꯗꯦ ꯃꯑꯣꯡ ꯑꯃꯠꯇꯒꯤ ꯁꯛꯇꯝꯗ ꯃꯈꯜ ꯀꯌꯥꯒꯤ ꯃꯤꯡꯊꯣꯜꯅꯤ ꯉꯥꯅꯤ ꯁꯥꯅꯤ ꯍꯥꯏꯔꯒ ꯃꯈꯜ ꯀꯌꯥ ꯊꯣꯛꯅ ꯂꯩꯔꯤ ꯂꯧꯁꯤꯡ ꯆꯥꯎꯕ ꯃꯤꯑꯣꯏꯕꯅꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯈꯪꯕꯅꯤ ꯑꯔꯥꯟꯕ ꯆꯠꯄ ꯌꯥꯗꯕꯅꯤ ꯃꯤꯈꯥ ꯄꯣꯟꯅ ꯄꯥꯟꯗꯕꯅꯤ ꯃꯤꯊꯣꯏ ꯃꯤꯀꯣꯛ ꯇꯥꯟꯕꯅꯤ ꯑꯍꯦꯟꯕꯇ ꯄꯥꯝꯕ ꯄꯨꯟꯁꯤꯅꯤ ꯃꯍꯩꯁꯪꯗ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤ ꯑꯆꯨꯝꯕ ꯐꯖꯕ ꯄꯥꯎꯇꯥꯛ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯅꯔꯤ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯅꯕ ꯃꯍꯩ ꯇꯝꯕꯅꯤ ꯑꯁꯦꯡꯕ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯛꯎ ꯎꯅ ꯎꯅ ꯃꯤꯇꯥꯡꯕꯅꯤ ꯑꯩꯈꯣꯏ ꯁꯣꯔꯥꯔꯦꯜꯒꯤ ꯃꯆꯥꯅꯤ ꯑꯩꯈꯣꯏꯗꯤ ꯃꯤꯔꯣꯜ ꯏꯔꯣꯜ ꯇꯤꯟꯅꯗꯦ ꯃꯃꯤꯡ ꯃꯊꯥ ꯃꯥꯟꯅꯗꯦ ꯐꯤꯖꯦꯠ ꯆꯛꯆꯥꯁꯨ ꯃꯥꯟꯅꯗꯦ ꯃꯤꯉꯣꯟꯗꯒꯤ ꯏꯔꯣꯜ ꯇꯥꯡꯖꯗꯦ ꯁꯪꯁꯀ꯭ꯔꯤꯠꯇ ꯏꯃꯥꯂꯣꯟ ꯐꯪꯗꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤ ꯂꯨꯄꯥ 10 ꯃꯈꯣꯏꯅ ꯍꯥꯏꯅꯔꯤ 10 ꯇꯀꯥ ꯑꯩꯈꯣꯏꯅ ꯀꯧꯔꯤ ꯇꯥꯗꯣ ꯊꯧꯕ ꯃꯈꯣꯏꯅ ꯀꯧꯔꯤ ꯊꯧꯕ ꯗꯥ ꯅꯠꯇ꯭ꯔꯒ ꯊꯧꯕ ꯚꯩꯌꯥ 10 ꯂꯨꯄꯥꯁꯨ ꯍꯥꯏꯅꯗꯦ ꯑꯩꯈꯣꯏꯗꯤ ꯊꯧꯕ ꯇꯥꯗꯣꯁꯨ ꯀꯧꯅꯗꯦ ꯂꯨꯄꯥꯅ ꯁꯥꯒꯩ ꯑꯣꯏꯔ 10ꯅ ꯃꯤꯡꯊꯣꯟ ꯑꯣꯏꯕꯒꯨꯝ ꯁꯥꯒꯩ ꯍꯥꯟꯅ ꯏꯔ ꯃꯤꯡꯂꯦꯟꯅ ꯀꯣꯟꯅ ꯏꯕꯅꯤ 10ꯅ ꯍꯥꯟꯕꯅꯤ ꯃꯈꯣꯏꯗꯤ ꯇꯀꯥꯅ ꯀꯣꯟꯕꯅꯤ ꯃꯃꯤꯡꯅ ꯍꯥꯟꯅ ꯍꯥꯏꯔꯒ ꯁꯥꯒꯩꯅ ꯀꯣꯟꯅ ꯏꯕꯅꯤ ꯈꯦꯠꯅꯕꯅꯤ ꯈꯦꯠꯅꯕ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯃꯤꯡꯊꯣꯟꯗꯒꯤ ꯍꯧꯅ ꯈꯦꯠꯅꯕꯅꯤ ꯌꯦꯜꯍꯧꯉꯩꯗꯒꯤ ꯈꯦꯠꯅꯗꯨꯅ ꯂꯥꯛꯄꯅꯤ ꯂꯣꯏꯖꯔꯦ